अहानबद मरोब पाव उखरुल डिस्ट्रिक्ट की लितांदा मखाताना उंखनरकपगा लोइनना युम खरसु मई थाख्रे मखाताना पामदब थौदोक थोक्तनबा सेक्यूरिटी ना अकनब सिक्किम थौरांग लौखटख्रे इतान खुलदा युम मई थाबा यावना थोक्लिबा इरांग असिबु कोकोमीना हक्सिना लौबगा लोइनना नुंगाइतबा फोंदोरक्ले अमुकोना माइकई अनिमक्ता पुनिंग तपथना मखाताना थोक्तनबा अपील तौरे एयर कनेक्टिविटी हेंगनबगी खोंथांग ओइना चीफ मिनिस्टर युमनाम खेमचाना स्पाइस जेट फ्लाइट सर्विस ngasiदगी हांगदोख्रे चीफ मिनिस्टर ना ngarang may lambi sembagi thabak hek haudokibaga contractor singna ngarang dagi lambi sem hokre amadi mayumdagi thokibadagi thiba khangdana leirakhibi maungna ha ngasi nambul turel da asiba hakchang oina phangle khurumjari ISTV paumiyeng tabiriba singmutaram nokchari hauji pau sandokna pijari Ukhrul district ki litanda chatkhiba tang taretta thokhiba khana chainabagi thodok-tagi hauduna chatharakhiba nakal adigi marakta ungkhanaba adu ngasi amuk makha chatharakpadagi yum khara mai thakre ngasi ayu pung 8 makhairom tabada mi leinadraba yum khara mai tharakpa amadi nongmai round kaya kapagi makhol takhe district administration gi athing bathugaiduna lambi da thorakpa mioi kaya security na thingke maduda nakanani gi marakta chawna mukna bathokhe मिया मधु लक्ष्मणनबा सेक्यूरिटी ना टीयर गैस कापतुना तनखाइखे हौजी मखाताना पांदबा थौदोक थोक्तनबा सेक्यूरिटी ना अकनबा सेक्शन थौरांग लौखटख्रे अमरोमदा लितागी थौदोसिगी मतंगदा सोशल मीडिया दा अफब मखलगी नोंमै कापा युमै थाबा अमदी इरांग असिगा मरी लैनाबा वीडियो अमदी फोटो कया थागनरखि अमरोमदा मखाताना पामदबा थौदोक थोरकपदगी ngaktoknaba haiduna उखरुल डिस्ट्रिक्ट की रेवेन्यू जुरिसडिक्शन पुंबदा ngasi ayu pung 13 makhaidagi numit mangani internet athingba thamkhre Commissioner Home and Asok Kumar na thokiba order asina internet data service broadband VPN amasung VSAT yauna athingba leigani hairi anti social oiba signa social media da aranba pau sandoktuna law and order da chauna akaiba lakadabana khongthang asi lokatpani hairi nakalamarom da Kangpopi district ki manung chanba Lungtin subdivision amasung Kamjong subdivision gi manung chanba Phungyar subdivision dasu ngasi nungthil pung manga makhai tabadagi numit mangani internet service thingzille haina Commissioner Home and Asok Kumar na thokiba makha taba order man hairi Ukhrul district ki lital khunda yum mai thaba yaungna thokliba irang asibu coordinating committee on Manipur integrity kokomina haksina lobaga loinana nungai taba phongdorakle IPR subcommittee kokomigi convener Fizam Shamsan na khuyek piduna thadorakpa cherol amana thokiba thodok adu khanghaudana natraga khudakta hekta thokiba nate proxy politics amadi institutional negligence na maram oiraga sem saraba matungda ohilakibani Manipur miyam na I tanari mai chakli New Delhi dana investment na chahi kun mapung phabagi harawa phongdokle ngasi uriba asi puwari na ohilakpa nate suspension of operation sugi makhada sengwatkhiba proxy force selective silence amadi mapung phadaba framework ke marumda sem sakhiba policy amagi mahaini khongthang adu santi puraknabagi oikhide Manipur thugainabagi kuinadagi chatharakpa lalong amani lital khulda thokliba asi pakthok chawthokna yengpham thoi kana amatana maipakpa oiroi yalomi singi marakta nakpak tanabagi maram ohilakani Kokomina sokalaba mafamda Indian Security Force deploy tawriba mawong awang bathakta condemn tawi thogliba thodok-sing asi state amadi central agencies na dait logadabani chathariba hingsa asi khudakta levandrabadi mashina furup naiba thodok hena thokanabagi maram ohilakani miyangi punsi lanthum manganba khunai asida tangdu leita handanabagi maram ohilakani Mari lainaba authority na miyamgi punsi kannaba loinana mari lainaba sing khangdokpham thoi cherol asina makha taraduna Manipur miyamna su mapandagi khut changsilakliba thugainaba lalong tawrakliba asidagi mitna singna leibiu masi khangdok haudrabadi hena awaba mayuknagani hairi
Litana thokliba kanggrup anigi irang asi amukona maikei animakta pukning tapthana makha tana thoktanaba apil tauri. Amukogi Publicity Secretary Haishnam Foreign Mangangi Cherolamada matam kayagi mamangdagi amukona asumna irang tholakpada lawfam thokpa thaudang lawduna maikei loina makta lakhibani asigumba thokaningdaba thaudok kaya singbu tasinduna punna hingminanaba honaduna lakhibani. Ngasi makthokliba irang asida maikei animakta amukona haijabasida yabirakani haina khanjabadagi mediagi khutangda phongdokchari amasung tangai phadragadi maikei animakki lusingbi singgi mafamda amukona pukning phathabiduna ingna chikna leibinaba nolukchari. Puna hingminase, puna thengnaminase, puna saukhatminase hairiba wakhalolasina mangda thambiraga ingthaminarasi hairi. Ukhrul District Litanda Furupani ki marakta thokliba hingsagi thaudok NPP Manipur unit na nungaitaba phongdokladuna mai thaduna lanthum manganba thaudok yaningdaba phongdokle Furup adina santi thamduna punna hanagum nungsi sanana laiminanaba apil tawre. Air connectivity hengatnabagi khongthang oina Chief Minister Imnam Khem Chana Spice Jet flight service ngasidagi hangdokre. Manipur gi air connectivity hengat handuna Manipur dagi mapan gi state singda chatok chashin tawbada hena kudung chanaba khongthang oina Imphal dagi Guwahati, Kolkata amasung Mumbai fawba paigadaba Spice Jet ki flight service Imphal gi international airport dagi hawdokre. Thoromaduda Inner Lok Sabha gi MP Dr. Agomsa Bimol Akoijam, MLA Tongram Rovindro, Imphal Airport Authority official sing Spice Jet ki official sing na Sarugyake ba MP Dr. Agomsa Bimol Akoijam na Spice Jet na anoba khongthang oina Spice Jet na Manipur ki international airport tagi flight service hawdokpa asibu thagatpa phongdokhe. Se Minister Imnam Khem Chana Viksit Bharat oiba asida Viksit Manipur su oiba mathau tai. Masigi manungda Prime Minister na laukhatpiba khongthang bu thagatle hauzik National Highways da passenger puba bus chatpa masing hanthari flight da ayambana chatnaba oina leiri. Masida flight service hengatnaba Spice Jet na hawdokpa asi afava khongthang amani pigadawriba service asina flight ticket ki mamal ataidagi tathana pinaba honasi haike. सबसे पहले मैं भारत के प्रधानमंत्री नरेंद्र मोदी जी को धन्यवाद करूंगी क्योंकि विकसित भारत में विकसित मणिपुर भी होना चाहिए। तो इस बात के लिए कि अभी नेशनल हाईवे में बसेस बहुत दिक्कत से जा रहा है, तो एवरीवन इज गोइंग बाय ईयर। तो इस समय में स्पाइस जेट ने मणिपुर के लिए 4 फ्लाइट बढ़ा दिया, 2 गुवाहाटी का, 2 कोलकाता का। तो अभी मेरे सामने हमारा MP साहब ने भी कह चुका है कि थोड़ा टिकट की प्राइस की ध्यान रखिएगा। Matam kuina sembidana laklaba miyamna maylambi haina khangnaba National Highway 137A gi wayangwam lekai dagi kaksinglam khai phawba puna kilometer nifu manga sangba lambi ase sebine sarimnam Khem Chana luchingba anoba lengakna ngarang MLA kuntra yaungna langthabalda flag off tawkhraba matungda lambi asi khongjel yangna semba hore Herangoi thong dagi semba hokhiba asi ngasi ayuk langthabal furamakhong phawba thana black top tawba ngamle hauzik lambi semliba asigi matangda report ama Miyamna may lambi haile khangnaba National Highway number 137A asi wahemum lekai dagina kaksing lamkhai phawba sangba 45 km asi matam sangna miyamna khongjang junction ba ban blockade kayama tawduna lakhe tongan ba club organization mayamna lambi asi sembiu haiduna mayamda mari leba sing wakat kayamu junction gare machugi manung chana atak anoba Imnam Khem Chana luchingba popular government ama lakhibaga iroina Manipur gi CM na flag off ek tokhibaga dagi hauduna yangdangi awang thangba sarukta lambi asi hojik kanna kola thaduna semba hore masi tharapu matamda lambi chali mayam ji unaduna waiwatai saba mu yeminasi सरकार ने तौबीगे न खल्लदी नांगे जो अदम तौबे यारबने कछु लेके सी तौरी बसी यमो ngara ngi hor pata bag tung asi tangkhai ma loisi lakle aduna sigi si wabgai lam khai bag da tawne ne habedu tawbiga no sugunu lambi chu maigi do le hori ba praja sing se loire kappe angak pangna wanare pambai ri ba honorable ikai khumajari ba CM adegi di koi wangoi kendra gi nauna pham minister oi khalaklaba cabinet minister oi biri ba ke loken mayam asina lambi si amuktan di nunga henbiro haiba wahi si
ꯊꯝꯖꯅꯤꯡꯉꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛꯁꯨ ꯅꯨꯡꯉꯥꯏꯖꯔꯦ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯕꯣꯔ ꯄꯤꯔꯝꯃꯅꯤ ꯍꯔꯥꯎꯅꯔꯝꯃꯅꯤ ꯑꯩꯈꯣꯏ ꯅꯍꯥꯟꯈꯩ ꯎꯈ꯭ꯔꯨꯜ ꯍꯧꯗꯅ ꯂꯝꯕꯤꯁꯤꯗ ꯍꯦꯛꯇ ꯆꯠꯐꯝ ꯈꯪꯗꯒꯩ ꯂꯩꯔꯝꯕꯅꯦ ꯑꯗꯣ ꯃꯁꯤ ꯌꯥꯝ ꯐꯖꯅ ꯀ꯭ꯋꯥꯂꯤꯇꯤ ꯃꯦꯟꯇꯦꯟꯁꯨ ꯇꯧꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯁꯤ ꯁꯦꯝꯕꯁꯦ ꯁꯔꯀꯥꯔꯕꯨ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯃꯥꯔꯆ ꯐꯥꯎꯒꯤ ꯃꯅꯨꯡꯗꯗꯤ ꯍꯥꯏꯔꯤꯕ ꯒꯦꯝꯁꯤ ꯂꯣꯏꯒꯗꯕ ꯃꯥꯜꯂꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯥꯖꯕꯗ ꯑꯦꯄ꯭ꯔꯤꯜ ꯌꯧꯒꯗꯕ ꯃꯥꯟꯗꯦ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯇꯥꯛꯄꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯟꯁꯦꯟꯇꯤꯞ ꯈꯔ ꯄꯤꯒꯅꯤ ꯍꯥꯏꯕꯗꯨ ꯃꯁꯤ ꯑꯩꯈꯣꯏ ꯐꯪꯈꯤꯗꯧꯕ ꯃꯥꯜꯂꯤ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯗ ꯑꯗꯨ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯒꯤ ꯃꯐꯝꯗꯁꯨ ꯍꯥꯏꯖꯔꯤ ꯑꯩꯈꯣꯏ ꯃꯂꯥꯜꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯗꯨꯒ ꯄ꯭ꯔꯖꯥ ꯑꯃ ꯃꯌꯥꯏ ꯂꯝꯕꯤꯗ ꯂꯩꯕ ꯄ꯭ꯔꯖꯥ ꯑꯃꯒꯤ ꯑꯩꯈꯣꯏ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯑꯩꯈꯣꯏꯒꯤ ꯀꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯅ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯁꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯁꯦꯝꯃꯤꯕ ꯃꯑꯣꯡꯁꯦ ꯁꯨꯃꯥꯏꯅ ꯁꯦꯝꯕꯤꯌꯨ ꯑꯩꯈꯣꯏ ꯋꯥꯍꯦꯡ ꯂꯩꯀꯥꯏ ꯇꯨ ꯀꯛꯆꯤꯡ ꯂꯝꯈꯥꯏꯐꯥꯎꯒꯤ ꯂꯝꯕꯤꯁꯤ ꯁꯤꯒꯤ ꯃꯑꯣꯡꯁꯦ ꯁꯦꯝꯕꯤꯌꯨ ꯍꯥꯏ ꯄꯥꯡꯊꯣꯛꯄꯁꯤ ꯁꯤꯗꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯑꯩꯈꯣꯏ ꯂꯝ ꯐꯪꯉꯤꯕꯅꯤꯅ ꯁꯤꯗꯩꯗ ꯗꯕꯜ ꯂꯦꯟ ꯇꯥꯏꯞꯇ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤ ꯗꯤꯚꯥꯏꯗꯔ ꯆꯣꯡꯅ ꯆꯤꯡꯕꯤꯔꯒꯁꯨ ꯈꯔ ꯀꯩꯅꯣ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯀꯩꯅꯣ ꯑꯣꯏꯒꯅꯦꯕ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯁꯤꯒꯤ ꯊꯕꯛꯁꯤꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ 11 ꯃꯟꯁ ꯃꯅꯨꯡꯗ ꯂꯣꯏꯁꯤꯟꯕꯤꯕ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅ ꯂꯩꯖꯕꯅꯤ ꯑꯗꯨꯕꯨ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯣꯏꯁꯤꯟꯕꯤꯔꯒꯁꯨ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯊꯤꯅ ꯃꯌꯥꯝꯒꯤ ꯄꯕ꯭ꯂꯤꯛꯀꯤ ꯂꯝꯕꯤ ꯆꯠꯄ ꯅꯨꯡꯉꯥꯏꯇꯕ ꯁꯤꯒꯤ ꯈꯜꯂꯨꯔꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯋꯦꯜꯀꯝ ꯇꯧꯖꯩ ꯑꯩꯈꯣꯏ ꯑꯍꯨꯝ ꯊꯣꯛꯅ ꯂꯩꯔꯤꯕ ꯄꯣꯔꯁꯟ ꯑꯁꯤꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯋꯥꯍꯦꯡꯕꯝ ꯂꯩꯀꯥꯏꯗꯒꯤꯅ ꯋꯥꯡꯒꯣꯏ SBI ꯃꯄꯥ ꯋꯥꯡꯒꯣꯏ SBI ꯃꯄꯥ ꯇꯨ ꯁꯦꯡꯃꯥꯏꯖꯤꯡ ꯊꯣꯡꯈꯣꯡ ꯇꯨ ꯀꯛꯆꯤꯡ ꯂꯝꯈꯥꯏ ꯀꯤꯂꯣꯃꯤꯇꯔ ꯄꯨꯟꯅ ꯀꯤꯂꯣꯃꯤꯇꯔ 95 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯀꯣꯏꯂꯥ ꯊꯥꯒꯗꯕ ꯑꯁꯤ ꯀꯤꯂꯣꯃꯤꯇꯔ 35ꯒꯤ ꯁꯔꯨꯛ ꯈꯛꯇꯅꯤ ꯍꯥꯏꯕ 35ꯒꯤ ꯁꯔꯨꯛꯁꯤꯒꯤ ꯃꯅꯨꯡꯗ ꯉꯔꯥꯡꯗꯒꯤ ꯍꯧꯗꯨꯅ ꯊꯥꯔꯤꯕꯁꯤ ꯑꯩꯈꯣꯏꯒꯤ ꯍꯤꯌꯥꯡꯗꯥꯡꯗꯒꯤꯅ ꯑꯋꯥꯡꯂꯣꯝꯗ ꯀꯣꯏꯂꯥꯁꯤ ꯊꯥꯕ ꯍꯧꯔꯛꯄꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟꯅ ꯑꯦꯄ꯭ꯔꯤꯜ ꯊꯥꯒꯤ ꯃꯃꯥꯡꯗ ꯃꯥꯔꯆ ꯊꯥꯒꯤ ꯃꯅꯨꯡꯁꯤꯗ ꯂꯣꯏꯕ ꯇꯥꯔꯒꯗꯤ ꯀꯣꯟꯇ꯭ꯔꯦꯛꯇꯔꯁꯤꯡꯗ ꯑꯈꯟꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯅꯥ ꯂꯥꯟꯊꯣꯛꯀꯅꯦꯅ ꯂꯥꯎꯊꯣꯛꯈꯤꯕꯁꯤ ꯂꯩꯔꯦ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯃꯥꯔꯆ ꯊꯥꯒꯤ ꯃꯅꯨꯡꯗ ꯂꯣꯏꯕ ꯂꯣꯏꯗꯕ ꯍꯥꯏꯕꯗꯨꯗꯤ ꯃꯤꯌꯥꯝꯅ ꯌꯦꯡꯃꯤꯟꯅꯈꯤꯕ ꯇꯥꯔꯤ ISTV ꯅ꯭ꯌꯨꯁꯀꯤꯗꯃꯛꯇ ꯄꯥꯎꯗꯝꯖꯔꯤꯕ ꯄ꯭ꯔꯦꯝꯆꯥꯟꯗ ꯍꯤꯌꯥꯡꯗꯥꯡ ꯃꯃꯥꯡ ꯊꯥ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 23ꯀꯤ ꯅꯨꯃꯤꯗꯥꯡꯗ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯂꯝꯗꯣꯡ ꯂꯩꯀꯥꯏꯗꯒꯤ ꯁꯦꯔꯥꯝ ꯅꯤꯉꯣꯜ ꯁꯂꯥꯝ ꯑꯣꯡꯕꯤ ꯅꯤꯂꯣꯗꯥ ꯆꯍꯤ 92 ꯃꯄꯨꯔꯣꯏꯕ ꯁꯂꯥꯝ ꯇꯣꯝꯕ ꯉꯁꯤ ꯅꯝꯕꯨꯜ ꯇꯨꯔꯦꯜꯒꯤ ꯍꯩꯔꯥꯡꯒꯣꯏꯊꯣꯡ ꯃꯅꯥꯛꯇꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯐꯪꯈ꯭ꯔꯦ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯍꯩꯔꯥꯡꯒꯣꯏꯊꯣꯡꯒꯤ ꯑꯋꯥꯡ ꯊꯪꯕ ꯅꯝꯕꯨꯜ ꯇꯨꯔꯦꯜꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11 ꯇꯥꯔꯛꯄꯗ ꯅꯨꯡ ꯑꯃꯗ ꯄꯜꯂꯒ ꯂꯩꯔꯝꯕꯗꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅꯤ ꯍꯥꯏꯕ ꯈꯪꯅꯔꯛꯈꯤꯕꯅꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯐꯠꯇ ꯍꯥꯎꯗꯤ ꯃꯄꯩ ꯑꯣꯏꯅ ꯎꯔꯛꯄ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤꯃꯨꯛ ꯁꯨꯔꯦ ꯉꯁꯤ ꯃꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅꯤ ꯍꯥꯏꯕ ꯈꯪꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯣꯔꯦꯟꯁꯤꯛ ꯁꯥꯏꯟꯁ ꯀꯥꯡꯕꯨ ꯂꯥꯛꯂꯕ ꯃꯇꯨꯡ ꯏꯃꯨꯡ ꯃꯅꯨꯡꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯁꯦꯔꯥꯝ ꯅꯤꯉꯣꯜ ꯁꯂꯥꯝ ꯑꯣꯡꯕꯤ ꯅꯤꯂꯣꯗꯥꯅꯤ ꯍꯥꯏꯕ ꯃꯁꯛ ꯇꯥꯛꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯤꯡꯖꯃꯩ ꯄꯨꯂꯤꯁꯅ ꯀꯦꯁ ꯑꯃ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯈꯠꯂꯒ ꯄꯣꯁꯠꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯔꯤꯝꯁꯇ ꯊꯝꯈ꯭ꯔꯦ ꯅꯤꯡꯁꯤꯡꯕ ꯌꯥꯕꯗꯤ ꯂꯩꯈꯤꯗ꯭ꯔꯕꯤ ꯁꯦꯔꯥꯝ ꯅꯤꯉꯣꯜ ꯁꯂꯥꯝ ꯑꯣꯡꯕꯤ ꯅꯤꯂꯣꯗꯥ ꯃꯍꯥꯛꯅ ꯊꯣꯛꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯣꯛꯆꯕ ꯅꯨꯃꯤꯠ 10ꯅꯤ ꯁꯨꯗ꯭ꯔꯤꯕ ꯃꯆꯥ ꯊꯝꯂꯝꯂꯒ ꯊꯣꯛꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯊꯤꯕ ꯈꯪꯗꯅ ꯂꯥꯛꯈꯤꯕꯅꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯍꯥꯛꯀꯤ ꯃꯔꯤ ꯃꯈꯣꯡ ꯇꯥꯛꯄ ꯉꯝꯕ ꯃꯤꯑꯣꯏꯗ ꯂꯨꯄꯥ ꯂꯥꯈ ꯑꯃꯒꯤ ꯃꯅꯥ ꯐꯥꯎꯕ ꯂꯥꯎꯊꯣꯛꯇꯨꯅ ꯀꯟꯅ ꯊꯤꯅꯔꯤꯕꯅꯤ Chief Minister Y Khemchana ꯂꯨꯆꯤꯡꯕ NDAꯒꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ Deputy Chief Minister ꯑꯣꯏꯅ ꯈꯟꯈ꯭ꯔꯕ 48 Mao constituency NPF-ꯒꯤ MLA Losi Dikhobu ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ Naga People's Front Manipur State Unit-ꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯍꯣꯇꯦꯜ ꯏꯝꯐꯥꯜꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯗꯨꯗ Deputy Chief Minister Losi Dikho NPF State Unit-ꯀꯤ President ꯑꯋꯥꯡꯕꯧ ꯅ꯭ꯌꯨꯃꯥꯏ NPF-ꯀꯤ MLA-ꯁꯤꯡ ex-minister-ꯁꯤꯡ UNC-ꯒꯤ ꯃꯅꯨꯡꯗ ꯂꯩꯕ Naga-ꯒꯤ CSO-ꯁꯤꯡ ꯑꯃꯗꯤ Students Organization ꯑꯃꯗꯤ Naga Women's-ꯀꯤ ꯊꯧꯄꯨꯕꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ Deputy Chief Minister Losi Dikhoꯅ NPF Manipur State Unit-ki President Awangbo Niumaina Chamba Khudol Pot Piduna Ikai Khumnaba Utpaka Loinana Nagagi Tongan-Tonganba CSO-singnasu Khudol Pot Piduna Ikai Khumnaba Utki Deputy Chief Minister Losi Dikhona Mahak English ngani taramathoidagi NPF ta yauraba matung English ngani taranithoidagi NPF ki mirep oina 48 Mao constituency da election thengnakhe maduda yamna chauna mai pakhe madugi matungda English ngani tarataretta amuk NPF ke candidate oina election lepki maduda Manipur gi oina khwaidagi masing yamna vote masing phangduna kaaba candidate oikhe masi pumnamak Mao constituency da leiriba miyamna mahakpu thajabiba amadi nungsibadagini Mao constituency asi aduki matik chawi mahakna matam ayambada constituency asigi famsingda chatuna miyamgi thabak tawduna ngasi fawba lakhe haujiksu leptana miyamgi thabak tawkhigani NPF ki vision di Manipur da peace unity amadi development laknaba khotnabani
Maram aduna hauzik Manipurda violence ki mahutta saukat lambida puraknaba amadi ing tappa hanjilaknaba ekoi punna hotnaminase. NPF na Manipurda BJP na luchingba lengakta hanadagi hauna support tawtuna lake makata na su BJP na luchingba lengaka sida support tawkigani haike. Yesterday, day before yesterday, there was a lot of problems. But we said, we Naga people front will not go for violence. But we will stand by, we will stand and remain peaceful people. We told them, we are a very mature community, the Naga people. We have struggled so much. We fought for sovereignty. We fought for different arrangement. We fought for Naga integration and many other things. We also boycott election also. But later on, we have come to a solid position. We have taken a position, and today we are with a mature political position. Framework agreement is our dream and agenda. We support for that. We are so grateful to our Naga leadership for bringing the Naga people to this far, and people all over the world, the whole nation and the whole state understand what MPF stands for. Therefore today we are proud political party of the state, the NPF. We will maintain and we will not follow violence, but we will go for peace and development. United Committee Manipur UCM na silaga Manipuri Council Tripura amadi Tripura Manipuri Students Youth Coordination Committee na yumbu oiduna Manipuri National Diaspora Mid 2026 ngasi site Bhagat Singh Youth Hostel Agartala da pangthokre. Thoramadu da founder member UCM amadi former member Human Rights Commission NG Nongyaina tangka kaya da mafam matamna yadabadagi malengim fam kaya da maru oina awang nongpok Bharat ki state sing da khundariba Manipuri singbu tasin khomjinduna Kunai loan, Senmit loan, Inat loan, Amasung Lengak loan, Semkatnaba, United Committee Manipur UCM na Chinba Manipuri Diaspora Mid 2026 asina Sahi ing Lising Ani Helaba Kunmathoi Suba Chahi Cha Hawalakpagi Manipuri Puwarigi Anoba Mayol Piba Renaissance ki Khongthang Amani Haikre Mana Makatana Malemda Lairiba Manipuri Sing Punchin Naduna Mipal Tangdaba Kunai loan, Senmit loan, Inat loan, Amasung Lengak loan, Semkatnaba Corporate Body, Corpus Fund, Economy, Research, Strategic Planning, Policy ki think tank semduna honabagi matam oire. Malengi apunba Manipuri Sing Mishing 3.79 million rom sure panare. Manipuri Singi Marai Bhakti, Manipuri Singna Lepchakadabani, Puwari da apunba Thaudang Lominarakiba, Yellow Mi Kanglup Kuntrata Rom, Leiba Manipuri Sing Machet Taduna, Kang Kong Chaire, Hana Sunaba, Sangmayanadaba, Punsinba Yadaba, Chahi Ohumlom Suraba, Kuki Militant Singi Hingsagi Lan Tokli, Center Amasung State Government ki Karamba Aswaiba Nisang Sitpa Aswaiba Sasan Lake Bage, Haibadu Nahonana, Yang Sinduna Semdokpagi, Kongthang, Teng Lebasu Tengna, Lokache, Manipuri Diaspora Mida Sina Punsin Bagi Platform, Mitin Pam Oiduna, Malemgi Jati Singa, Marup Oiba, Tengbang Naba, Mingchat, Izat Laina Chaukat Lamjelda, Saruk Yabangam Lagani, Manipurgi Watok Lantok Kudimak Warishin Purakpada, Thaudang Lobangam Lagani Haike. Manipurda Special Intensive Revision SIR Pangthoktana Delimitation Amadi Census Tawbagi Kanaba Fanglui Haina Federation of Haumi na Hairi Manipurda Hojik SIR Tawbagi Tangai Fadaba Lei Haibasiki Matangda Federation of Haumi gi Office da Pangthokpa Paugi Mifamda Haumi gi President Sapamcha Jadumanina Census Pangthoktringaida Manipurda Delimitation Tawgadabani Haibasi Federation of Haumi na Sawatle Aduba Special Intensive Revision SIR Pangthoktana Manipurda NRC Chanahanba Delimitation Amasung Census Tawbagi Kanaba Mapung Pan Pangloi Hiramasigi Matangda Manipurda Census Tawgadori Basigi Mamangda SIR Tawinaba India ge Presidenta Haukiba January Kuntareta Memorandum Amma Thaduna Haijakre Miyamna su SIR Tawbagi Maru Oiba Khangminasi Haike Haumi ga Sanminariba Tongan ba Frup Singi Luchingba Sing Sarukyaduna Pangthokpa Paugi Famadu da Jadumanina Makataraduna India gi asengba citizen khakta pigadaba voting right ase foreigner singna phangkibana ngasidi Manipurda separate administration talakpada thabak lokhatpa ngamdabani handakta Election Commission of India na Union Territory ahum amasung state mapanda SIR tawkhibada apunba mioi crore taruka lakh yankai taret voter list dagi kakhiba leikre Manipur gumba international border leiba amadi foreigner changchilakpagi Saitheng Nangduna Lairaba State Amada SIR Soidana Pangthokam Thokpane
ꯌꯨꯝꯊꯪꯅꯔꯤꯕ ꯂꯩꯕꯥꯛ ꯃ꯭ꯌꯥꯟꯃꯥꯔ ꯕꯪꯒ꯭ꯂꯥꯗꯦश ꯑꯃꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤ ꯃꯤꯇꯣꯞ ꯆꯪꯁꯤꯜꯂꯛꯄꯒꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤꯕ ꯑꯁꯤ ILPꯅꯁꯨ ꯊꯤꯡꯕ ꯉꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔꯗ ꯁꯦꯟꯁꯁ ꯇꯧꯗ꯭ꯔꯤꯉꯩꯗ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯇꯦꯟꯁꯤꯚ ꯔꯤꯚꯤꯖꯟ SIR ꯇꯧꯅꯕ ꯁꯤꯟꯕꯤꯅꯕ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯦ NRC mathau tai without SIR NRC mapung pharoi without SIR special intensive revision tawdana NRC mapung pharoi maramdi in NRC damakta makhoina khundariba makhoigi population helaba makhoi pangana helaba magi khund sangakanda NRC survey tawusi am luyu adubu SIR dadi अखोई मोइन सर्वे तवदा फन्यामना मचिन थीरगा हाइजलक तारगसु लैब इलेक्टोरल रोल सिंजी ऑलरेडी अखोई वेबसाइट ता थागलग थमदना रिकॉर्ड लैरबनीना मोइन फन्यामना मचिन थी भाइरगसु मधु कैमत कानरो हाइतारे मणिपुर थुगाइना बिदम त होनेबा मखोई प्लान मणिपुर मासे तारबिदम त होनरिबा प्लान मधु सिंदो अरिम तागनी मधु तोक फई Ministry of Smart Tech, Safe Choice, exploring the safe and responsible use of AI haiba thim da ngase maleng infam sinba thungna pangthokna bagum Safer Internet Day gi thoram Bisnupur da su pangthokre District Administration Bisnupur na NIC Bisnupur ga khusamnaduna JNB School Bisnupur da pangthokkiba thoram aduda AC to DC SIS gunamani na Saukalakpagi matung ina aikoina digital world asida niyom chumna internet sejinabaga loinana lana internet sejinaba kayadagi su section minase Saukalakpagi matung ina ngasi no makangdana masak khangdaba kayada micham miyam khakta natana akhang ahi kayada su awaba piri amadi kudong thiba kaya mayoknariba asi thoktanaba aikoi khudingmak section minase haike Number 1, to sensitize users about safe and responsible use of internet and artificial intelligence. It is very important that we should know how can we protect from this scams, from this bullying. Thoramaduda JNB School Bisnupur ge Principal N Premilana ngasimak maleng yumfam sinba thungna pangthokliba asida haujik AI gi matam asida haugalakliba mahiroi sing amadi School asigi oja sing da masigi kanaba amadi mangjaba mayak sengna khangba tangai fadi hairaduna asiguma thoromasi aikoi khudimak awafamda tagadaba amadi kanaba loba yaba sing lominanaba punna honaminasi haike Jiribam District ki manungchanba New Alipur da leiba St Joseph School da pangtokkiba school academic year amadi school water filter sangabagi thoramda DC Jiribam Krishna Kumar school ge principal Father Jason amadi additional deputy commissioner TS Manoranjan na chingba miyoi singna saruk yake anoba session gi damak tongan ba district tagi nauna khallaba oja singsu saktakhe thoranga mari lenana DC Jiribam Krishna Kumar na Nipung khudingmak lairik laisugi mangal leiba mathautai maduna tungi lambida achumba khongthang purpangamgani school asida furup suna tamliba matau ase matam sangna chatpa ngamba oishnu haike Ministry of Electronics and Information Technology Government of India gi miyeng makhada India pumbada pangthokliba Safer Internet Day gi awareness DC office Sandal gi conference hall da pangthokre National Informatics Center NIC Chandel ga khusabnaraga pangtokpa thoromaduda DC Chandel Hemant Kumar na chingba official singna saruk yakhe Anobalenga gasigi oina yamna thuna minister singda mana paigadaba fam sing yanthorakani thajai haina MLA Kongkham Rovindro na phongdokre wafamasi meng Imphal AC gi manungchanna uchiwa kabui khulda leiba Namthalong Baptist Church ama miyamda khushinabagi thoramda saruk yaba lakhibada phongdokhibane MLA na makhatana Karamba kanda ministry expand taurakani haiba adudi haujik oina haiba ngamdre maramdi anobalenga gasi semba numit mari mangani khakta ngaire anobalenga gasigi luchingba yumnam khem chana lamdam asida khundari ba furuk khudingba nungsi sanaba amata oina hingminaba nungai yaifana panba lamdam ama oina khonariba sida miyamju support tobiu haina MLA na appeal tauke National Legal Services Authority gi makhada Manipur State Legal Services Authority masal sagi matenga loinana Kaksing District Bar Association of Sinduna Prohibition of Child Marriage Act 2006 amadi Child Right and Pokso Act 2012 ki matangda nongmagi oiba legal awareness program ama Sugunu Higher Secondary da pangthokre 100 days intensive campaign for child marriage free India campaign gi sarukama oina pangthokpa awareness program aduda
SDPO Sugnu NG Anthony Suresh, Kaksing District Bar Association ki President Advocate Nongmaithem Madhu, OC Sugnu Inspector MD Riaz Khan amadi Sugnu Higher Secondary School ke Principal Amom Dilip na chingba miyoi singna saruk yakhe. Imphal da laiba Widow and Orphan Resource Development Trust Ward Kauba Trust amana tha khudingi tang tara manga kun amadi kuntra da chatharamba marupta KCP PWG na thamlamba athingba adu miyoi kayagi awa ana yengduna lauthokle hairi KCP PWG MC Unification gi PRO chingkhai nganbagi cherolamada kanagumba lup natraga lanai miyoi amatanasu trust asina chathariba marup asida athingba thambiganu Trust amadi masigi makhada marup yauriba member singa lup asiga karigumba hiram amatada mari leinade adubu ward na tha khudingi numit marini marup taurambagi matangda athingba thamduna lupna thigalubadadi thoina aranba leiramdre haina lobu yai Trust asina tauramliba chatharamliba marup asidi trust asiga loinariba mapuroiba laikhidrabi amadi mama mapa laikhidraba miyoi kayada kanaba kharapinaba pangthokpa marup oi Ward na chathariba marup asida yauriba miyoi singa si mapung oina mapuroiba laikhidrabi lukhrabi amadi mama mapa laikhidrabi singna sothana leiriba punsi marel adudagi kharadang oirabasu mateng oinaba makhoina kanna suja nomjaraga talakpa kusumal paisa aduna Masamasu imung manungda kharadang oirabasu mateng oinaba pangthokpa amadi yawba marup oiramle Trust asigi member singna su trust asibu thazaduna marup yauriba lukhrabi amadi mama mapa laikhidraba singna thamliba thazabasi manganganu karigumbada member singna member amadi miyamgi thazabasi mangalabadi lupna trust ki makok thongba singi mathakta akanba miyeng sangsilakane makhata na trust asigi makhada marup yauriba member singna su trust ki chana kanglon ngakna marubasi ningthina chathaduna imung manungi awa ana ada mateng oiba oirashanu Trust asina lukhrabi amadi mama mapa leitrabi orphan singi mateng oinaba paikhaliba thabak thoram kayada civil society organization amasung miyoibagi mateng pangningba miyoi singnasu angamba mateng pangnaba KCP PWG na miyamdagi mateng niri hoji pawgi mar thana aten brand lokchari honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra Liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghalakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Admissions open, limited seats. Enroll your little one today. A happy and safe preschool environment focused on holistic development. We nurture curiosity, independence, and confidence through play-based learning, interactive classrooms, experienced educators and caretakers, a well-maintained teacher-student ratio, and a spacious play area. Kidzi Southern Palace Compound, 6009046088. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Tada! Gibe makigano azaba thammo Sige say next TMT na check sin na laksilaga thamkhrabani ne Dadarang se juhar habaga amta kidrabo asumna mayamna na machalbo ngapshan dugum masigi yumasibu asoya ngan thokadabagi next TMT na ngapseli next TMT juhar habadi ngakthokna na basembani German technology sina bana concrete ka tokna tinaba matamda kapamul amuk hena angle adli next TMT strength is in the quick Breaking matungna mayamutaram nokchari makhata ba pauda Germany gi Nuremberg ta leiba Biofact Germany gi exhibition center da haudokiba organic trade fair da Manipur dagi Department of Agriculture amadi Horticulture Department ki maikai dagi lamdam masida puthok sariba agri amadi horticulture gi pothok sing utpa stall ama hangduna saruk yari thasigi taraf de fauba handak chahi asigi oina organic fair asigi theme growing tomorrow young voices bold vision haiba asida chathariba Biofact Germany Organic Fair asida Manipur lenga ki Additional Chief Secretary Agriculture Vivek Kumar Dewangana luchingduna saruk yari masida Agriculture Department ki Director Peter Salam Horticulture and Soil Conservation ki Director K Devdatta Sharma loinana Mission Organic Value Chain Development for Northeastern Region MOVCDNER gi makhada Manipur dagi Kanglup khuding dagi Farmer Producer Company taruk amasung saruk yari
मालेंगी ओइना ख्वाइदगी चाउबा ऑर्गेनिक ओइबा ट्रेड फेयर असिदा चौराकना ललोल इटिक तौबा विजिटर लिसिंग 35 सरुक याबत नतना एग्जिबिटर लिसिंग अनिगा चनी हेनबनसु सरुक यारी मणिपुर लेबा शेड्यूल कास्ट के फार्मर सिंगदा नॉर्थ ईस्टर्न काउंसिल NEC की सेंथंग मखादा डायरी फार्मिंग की दमक शेड्यूल कास्ट के बेनिफिशियरी सिंगदा पीगदबा संगोम थोकपी सन डायरेक्टर ऑफ वेटनरी एंड एनिमल हस्बेंडरी सर्विस ना ngasi fawba pidana leibadagi beneficiary sing awaba kaya mayoknari haina ngasi phayeng da pangthokpa paumi singa unaba amada phayeng gram panchayat ke hanagi pradhan angom gojendro na phongdokre paumi singa unaba aduda san phangadaba beneficiary sing su saruk yakhe angom gojendro na makhatana san loinana ba sangol sabagi thabak chahi anigi mamangda loikre san thamgadaba sangol singda san thambagi mahutta ok yen loishinba amadi charu paisinduna leire matam kayagi mamangdagi beneficiaries singda phangpham thokpa san pinaba marileinaba authority da hanjin takshin kibasu leikre beneficiaries singda veterinary department na san loibagi training people loiduna certificate phaw pi khrabane manipur gi oina schedule caste ki beneficiaries chatuk tarani thoida san sangom thokpi pigadabani adubu haujik phawba san sangom thokpi sing asi pidrabanina paisa oina lengakna beneficiaries singda pibiro anoba lengaka sina veterinary department ki mathakta akanba mieng changbiu haike asi bauda akhoi government na initiative lobirakte maramanduna akhoi hojik nongna paliba anoba government sina ngasigi schedule caste ki damakta semilon ki damakta sangom thokpi san pirkadabasi athubu matamda government na mieng changbiraga athubu matamda bibiu natragana government na piba ngamdragana beneficiary singda direct oina sanji akhoi lehan nabagi damakta sendang adu direct oina bibiro na thamjage loktak mapal da khundariba nga phabana maru oiba sinpham oiraga hingliba thanga kendra amadi moirang sendra road ki imungi miyoi kaya loktak ki phum tha kaya phunjinduna leirakpana ising pumtharakpadagi pat mapal da khundaba oirabasu ising leiduna sejinare leiba ngamdaba kaya di pat ki ising sejinabada leina kaya polakle hairi hiramasiga mari leina nanga CISTV news na akhanna thanga kendra gi manung channa loktak mapal da khundaba ithing khunjau amadi senra chingkhongi khunja singa hakthengna na unarubada ithing khunjau dagi khunja amana phongdorakpada loktak pat ki phum singa si atawbo oibana nungsina puba maikeida puduna chatle adubu handak tha tare nipan gi mamangdagi pat asigi moirang sendra road dagi ithing sendra ithing khola thanga ngaram amadi thangjing samukol phawbagi loktak mapalda chaurakna kilometer ani dagi ani dasmik manga phawbagi mayada pak chawbo oigadaba phumsing nungsitna humjilakpadagi phunjinduna tha tare nipal rom asi leirakpana haujikti pat mapalgi ising sing asi pumtharakpadagi sijinaba yaraktaba matam sanglakle maruoiba khul sing asi da khundari ba mioi sing asi nga phabana mapung oiba sinfam oiraga hingba imung ngakta oibana nga phaba thokpa yaraktabana hingbada kokta khut hapna ba haibadu oire ising haiba posak asi hingbada changba maru oiba posak ama oibana parki ising asina pumtharakpadagi imung kharadi leiduna sijinare anoba lengaka sina loktak pat asi kannaba amadi akoibagi khunja singna mayoknariba awaba sing asi athubada mieng changbiu haina phongdorakhi loktak mapan da tariba akhoi ithing sendra amadi moirang sendra road loinana akhoi ithing khola haikol amadi ngaram amadi samukhol hairibe area si akhoi loktak ki phumjina phunmana maram morekanda aduki matik awaba chaitheng nare maram di phun phulei si akhoi tha tare nipan sure maram aduna phumji phulap matam di akhoi loktak ta nongmagi jibika oiduna loktak ta saidang la hingli bai khoi si hi hondokpa yadabna maram morekanda akhoi thabak suba yadre amadi yungbi icha isu semagi income da yamna awaba mayok nare aduga phum phulapna maram morekanda ising pum tharakpana maram morekanda isoi loktak gi sing si solaga sejin matamda angang singda amadi isa isa da phawa furi funai thokpa apala pum jawrakpa khoi lang koi balakpa kangbu jing na iru silubadagi moidu so hen kodong thiba thokpa mayam mayok nare lengak sin masi mieng changbi nanaba amadi hoji hoji lairiba manipur gi loktak development authority na amutang mieng changbi dona khoi fuliba phum sing asi kadai da thamsige kadai da lokhasi haibana chingma masi khana raga amtang projagi awaba semta kofi nanaba akhoi fil tawzari aduga irona loktak phunbagi awabagi mataida hoji hoji akhoi thing lekai da leiriba water supply gi sing asi akhoi chaba phangdre puksa awaba oidingai da ising leiraga akhoi phi suba chamba chak thongba thakpana chingba akhoi tawre masi layang na su ubidre masi punamak mari lenaba authority na athuba matamna mieng changbiduna akhoi loktak mapan khundari praja sing awaba se amutang mateng pangbiu ko gambiu aiduna media ge thongbai na fin tawse Amromda mayang langjing tamangi water supply scheme asina mayang langjing tamang da piriba ising asi afaba oidre
filter tawdabana sijinabada khudong chadre mari leinaba authority na miyeng changbinaba Myanlangjing Youth Library Club na hairi Active Service ta leiduna matam sangna leibaki seba amadi thaugai kaya toramlaba matung haujikna masagi sinfam singdagi potharaba singna punsinduna semba Ex Servicemen Association Bisnupur District na safonglakiba chahi kuntrama thoi mapung pharak pagi kuntrama thoi suba Rising Day celebration of the Ex Servicemen Association Bisnupur District ki thoram ngasi moirangda leiba sainik bhavan da pangthokre Thoranga mari leinana handak pangthokiba humudra tere suba India gi Republic Day celebration da ex servicemen gi contingent ta saruk yariba association asigi ex servicemen members sing da association gi president na lengyan phi yanduna ikai khumna basut ke Thoranga mari leinana association gi president ai sharatna association ama semduna paikhat liba thabak thoram sing asi tungda hogalak liba mirol gi damakne Association asna tawriba khudimagasi leibaki damaktani lanai gi oiba natte makata nasu lepa leitana tawkigani haike Aigoni sei pulama puntha ama manga ama tara ama aigoni inu bola train ko kina ari ma discipline ma thaka ko Sintian citong dia ada di maximum mungkin. Aduna, aku ni macam aku ni dewa, aku ni macam ni kisah saya. Naik nak tu macam generation sekarang. Aku ni macam tapi aku ni. Manipur gi Peacemaker Artist Association na ngasi World Largest Theatre Festival da nungtilipung taruk taba matam da na iba lila mutlaroida machu utkre. National School of Drama da faculty member oina laidiba Manipur dagi Oza Abdul Qadir Sahana Manipur gi lila asiga tharaga punna drama manga amadi lila manga saruk yaba ngamba asina theater amadi lila gi phamba kama malem da kanba ngamle haibadu takpani haike Peacemaker Artist Association Secretary Oza Santos na handaka tharaga punna ahumlak NSD na sinba lila da saruk yaba ngamle Manipur gi nupi sabina lila da lawriba role asi yamna thagat na rakhi haike Delhi da laiba Manipur machasing kuina laiba sumangli la ying phang da kangbu se moi si yak khorang ngai bani festival sida sumangli la ma soi da yaw gani se aduna sigi audience ma adagi akhoi ki sumangli la sida akhoi ki female character sing chi male na to bani na sigi wari khangba hindi ki audience group ama adu hari ba group ani sigi yamna chahi ma da amtang yeng ba phang gani na yamna invited oina leijeba kaino sumangli la se audience lai ajana Lal Bahadur Shastri National Academy of Administration Mushuri da training tauriba 2025 ki IAS trainee probationary sing tha sekitareta Loktak project area ge tokpa kabui khul da chatuna yengsin khrep team adubu khuladu ki chairman Gideon Kamaina luchingduna taramna okay team aduna khuladu da leiringai da English ngani kunmanga ge September 13 da Prime Minister Narendra Modi na sangaramba Iklavaya Model Residential School ge phibam yengsin ke Gideon Kamaina khulasi batau karamna lainga ki makhada leiduna sakot thorang paikhatlibano haibagi matangda sugaina tamke loinana trainee sing aduga khunja singa phaminaduna wahang pakhum su chathake Kumbi Kendra ki MLA S Premchandra na irang marakasi da Kumbi A sigi tongan bamfam kaya da tawrakliba thabak thoram kaya da penduna MLA ga punna satminaragani haiduna Wangu Terakong Gram Panchayat ki Ward number 9 Hautak Tampak Khunau Awang Lekai dagi voter tara mangabu MLA S Premchandra gi loinabi sanasam ongbi ibeyaina BJP gi lengan janduna taramna opagi thoramama Hautak Tampak Khunau Awang Lekai da pangthokre Thoramadu BJP Kumbi Mandal ge Secretary W Thoiba Organization Secretary and Open Draw Ward number 9 gi member Takhelamam Sana Zawbana maru oiba mesing oina sarukya ke Wangu ahalub awang laikai na pachingi singthakta leiriba wangu gi miyamna thakna chanaba sijinariba wangu water supply gi tanki gi akoiba sing ima phoi bigi laibungi akoiba sing amadi wangu tampha lairem bigi laibungi akoiba fam sing ngasi ayuk arambai tengol unit 61 na lu nana lainabagi damakta sit sengbagi thauram ama pangthokre Yengkhom Lerak Development Club ki Humpumari Rak Suba Foundation Day ki thoram pangthokre club asigi sanglenda pangthoki ba ngasi ki thoram aduda Yengkhom Lerak Development Club YLDC ki president RK Somendro yauna miyo kyana saruk yake thoranga mari leinana club asina
ꯍꯧꯗꯣꯔꯛꯄꯗꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯊꯧ ꯄꯨꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯗ ꯑꯆꯝꯕ ꯈꯨꯗꯣꯜꯄꯣꯠ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈꯤ ꯂꯣꯏꯅꯅ ꯕꯣꯁꯦꯝ ꯀꯣꯁꯦꯝ ꯑꯃꯗꯤ CBSꯅ ꯂꯧꯕ 2024-2025 ꯑꯦꯛꯖꯥꯝꯗ ꯀ꯭ꯂꯕ ꯑꯁꯤꯅ ꯀꯣꯟꯕ ꯖꯒꯥꯁꯤꯡꯗ ꯂꯩꯕ ꯃꯥꯔꯛ ꯌꯥꯝꯅ ꯐꯪꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯁꯦꯜ ꯌꯥꯎꯅ ꯈꯨꯗꯣꯜꯄꯣꯠꯁꯤꯡ ꯄꯤꯗꯨꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ इरमदम मणिपुर असिदा लैरिबा डिसेबिलिटीज कयागी वेलफेयर की दबक्ता खल्लगा ngase व्हीलचेयर बास्केटबॉल एसोसिएशन मणिपुर WBAM ना चीफ मिनिस्टर वाई खेमसान गा उनादुना पॉइंट तरुक यावबा मेमोरेंडम अमा पिसिनख्रे WBAM की जनरल सेक्रेटरी MD यूनुस खाना अतोप अतोपा स्टेट कयादा डिसेबिलिटीज वेलफेयर की दमक्ता मागी मागी ओइबा डिपार्टमेंट लैबगुम डिसेबिलिटीज खक्तंगी ओइबा डिपार्टमेंट लैख्रे अदुगुमना इरमदम असिगिसु थंबियु गेम्स एंड स्पोर्ट्स ता स्टेट अतैददी जोनल अमदी नेशनल दा मेडल लौरकपदा गवर्नमेंट के साइट तगी फाइनेंशियल सपोर्ट पीरी लोइनना जानबा गवर्नमेंट जॉब पीरी स्टेट असिगी डिसेबिलिटीज स्पोर्ट्स पर्सन सिंगिसु पीबियु डिसेबिलिटीज कयाना प्रैक्टिस तौगे खलकपदा सानाफम लैत्रिबसी येंगलगा इंडोर स्टेडियम अमा साबियु सही की ओइबा स्टेट लेवल टूर्नामेंट सेनबियु डिसेबिलिटीज खक्तना रन तौबा एसोसिएशन नत्रगा ऑर्गेनाइजेशन दा सोशल वेलफेयर डिपार्टमेंट ना पिरंबा स्किल ट्रेनिंग ओइबा ग्रांट इन एड पीबियु अमसुंग राइट ऑफ पर्सन्स विथ डिसेबिलिटीज एक्ट 2016 असिबु फुल इम्प्लीमेंट तौबियु हाइबसिंग मेमोरेंडम अदुदा यावरे लोइनना डिफरेंटली एबल सिंगी ओइबा वेलफेयर की दमक्ता मियेंग थंबियु अमसुंग पिसिन खिबा मेमोरेंडम अदु थबक्ता ओंथोकपिदुना डिसेबिलिटीज सिंगबु हिंगबगी आर्थ लहनबियु हाइना ngase चटखिबा WBAM की माइकैदगी चीफ मिनिस्टर की पुनिंग सिंगसिनखे हौजि सानाबगी पावखोइगे सेनियर स्पोर्ट्स जर्नलिस्ट बेन थौजमदग लोबिरसे एक्स पोलो क्लब वांखैमदी थांगमैबन यूथ पोलो क्लब अनिसुबा डॉक्टर KSA सरजित सिंह इंटर डिस्ट्रिक्ट पोलो टूर्नामेंट की सेमीफाइनल संख्रे मणिपुर हॉर्स राइडिंग एंड पोलो एसोसिएशन की मेंग मखादा थासी की तांग निपाल दगी नुपा की पोलो टीम तरन सरुक यादुना इम्फाल की मपाल कांगजीपुंग पोलो ग्राउंड दा नो ऑट बेसिस सथरीबा अनिसुबा डॉक्टर KSA सरजित सिंह इंटर डिस्ट्रिक्ट पोलो टूर्नामेंट की ngasi sanakhiba अनिसुबा क्वार्टर फाइनल मैच दा एक्स पोलो क्लब वांखैना इबोदो मोइरांग थांगजिंग पोलो क्लब पु पांजल तरहमदोय अनिदा यामना लाक्सना माइथिबु पिदुना सेमीफाइनल संखिबने एक्स पोलो क्लब वांखैगी माइ पखिबगी पांजल सिंह अदु TH जेकोब न पांजल मरी L कोकेसोर T हेरोजित TH संतोष अमदी L अतांगबना पांजल अनि अनि संखी अतोपा पांजल अदुना P ओजित न संखी मैच असिदा माइथिखिबा इबोदो मोइरांग थांगजिंग पोलो क्लब की पांजल अनि अदुना S थाईलैंड न संखी अहुम सुबह क्वार्टर फाइनल मैच के सानखिबदा थांगमैबन यूथ पोलो क्लब न मणिपुर पुलिस स्पोर्ट्स क्लब पु पांजल मंगा मरीदा माइथिबु पिदुना सेमीफाइनल संख्रे थांगमैबन यूथ पोलो क्लब की माइ पखिबगी पांजल सिंह अदु ओ पाइखोंबा मदी S सोलिन न पांजल अनि अनि संखी अतोपा पांजल अदुना के विक्टर न संखी मैच असिदा माइथिखिबा मणिपुर पुलिस स्पोर्ट्स क्लब की पांजल सिंह अदुना S बिमोन न पांजल अनि TS प्रदीप कुमार अमदी TS रंजित न पांजल अममम संखी हयेंग ग्राउंड असिदा अरोइबा क्वार्टर फाइनल मैच ओइना असम राइफल पोलो टीम अमदी टेक्सम पोलो क्लब का सानगने तरासुबा MNCAW प्रहलाद अमदी W रमानंद एलिट ट्रॉफी की ngasi सानखिबा मैच सिंगदा रेज नगमपन अमदी RCA लिलोंग माइ पाखरे मणिपुर क्रिकेट एसोसिएशन MNC की मेंग मखादा थासी की तांग मापनदगी टीम तरनिथोइन सरुक यादुना मॉडल हायर सेकेंडरी स्कूल ओरिएंटल कॉलेज ग्राउंड मोइजिंग पब्लिक ग्राउंड थौबाल अमदी लाइरेंजम पब्लिक ग्राउंड चथरीबा तरासुबा MNCAW प्रहलाद अमदी W रमानंद एलिट ट्रॉफी की ngasi मॉडल हायर सेकेंडरी स्कूल अमदी ओरिएंटल कॉलेज ग्राउंड सानखिबा मैच ता रेज नगमपन SCCC सिंगजमई थोंगम लेकाइबु रन 193 माइथिबु पिखिबने मैच असिदा SCCC सिंगजमई थोंगम लेकाइ न टॉस ngamduna फील्डिंग खनखी अहान बैटिंग तोकिबा रेज नगमपन ओवर 39 ग बॉल अमदा विकेट लोइन तुरगा रन 234 लौखी मसीगी पाखुमदा अनिसुब बैटिंग तोकिबा SCCC सिंगजमई थोंगम लेकाइना ओवर 19 ग बॉल मंगादा विकेट लोइन तुरगा रन 113 खक लौदुना मैच असी माइथिखिबने मैच असिदा रेज नगमपन की सानरोय के रिंकुना ओवर तरुकता विकेट अहुम लौदुना मैन ऑफ द मैच ताखी लाइरेंजम पब्लिक ग्राउंड सानखिबा मैच ता RCA लिलोंगना
YWC Langthabalbu wicket amada maitiba pikhi match asida YWC Langthabal na toss ngamduna ahan batting tawkibada over kuntra mapan ga ball ahumda wicket loina turaga run chamaga marfu taruk lawkhi masigi pakhumda anisba batting tawkiba RCA Lilongna over nipuda wicket mapan turaga run chamaga marfu tara lawduna match ase mai pakhibane match asida RCA Lilongi sanaroi Zamir Khan na wicket ahum amadi run taranipal lawduna man of the match takhi Moijing public ground Thawal da sanakiba match dana Eastern Sporting Union Wangkai amadi KCC gi match tai takre match asida Eastern Sporting Union Wangkai na toss ngamduna ahan batting tawkibada over kuntra tareka ball mangada wicket loina turaga run chamaga yankai taruk lawkhi match asigi anisuba batting tawkiba KCC kongbana over nipuda wicket loina turaga run chamaga yankai taruk lawduna apiba run cham manabadagi match asi tai takhibane match asida Eastern Sporting Union Wangkai gi sanaroi TH Nisikantana wicket amamadi run nipu manga lawduna man of the match takhi Tara Taruk Suba Said Manoranjan Singh Memorial State Open Football Tournament ki ngasi sana ki bam match sing da Napha Salam amadi Pathap FC Lilong mai pakre All Manipur Football Association na support tawraga IGP Manipur amadi Nagaland Sector CRPF ki meng makhada Maripur Taruk Suba Battalion CRPF Lampen na sinduna tha sigi tang taruk tegi Tim Taratrung na group ani thongna khairutuna Sai Sports Complex Tael gi artificial top ground na sathariba Tarataruk Suba Sahid Manoranjan Singh Memorial State Open Football Tournament ki ngasi sanakiba ahan ba match ta Nampha Salam na Ulau FC bu penalty shootout ta goal manga ahum da mighty ba pikhibane match asida team animang na apiba matamda goal amamam chanaduna draw satpadagi penalty shootout na decide tawda Nampha Salam na mai pakhibane Nampha Salam gi apiba matamna sankhiba goal adu M Ronik na match ki kunmari suba minita sankhi Ulau FC ki goal aduna L Jackson na match ki mapal suba minita sankhi ani suba match ki sanakibada Pathap FC Lilong na draw kwa kaithelbu goal manga sinoda maitiba pikhi Pathap FC Lilong gi mai pakbi goal singadu MD Abdul Karim na match ki nipu suba madi nipu humdoi suba minita goal ani MD Sahir Ali na match ki humpu suba madi humpu tara suba minita goal ani sankhi atopa goal aduna Said Mirwaz Hussein na match ki taramari suba minita sankhi FC Imphal Mayai Koibina Manipur United Football Club Tera bu maitiba piduna sahi tramapan makhagi Women's Football Tournament ki final sangkhre final da Young Welfare Club YWC Langthabal ga sanaragane Shamagu Humpumanga Suba Infantry Battalion Home and Heart Manipur gi meng makhada All Manipur Football Association na sinduna mamang thagi tang kunipandagi team tarana group ani thongna khairutuna lamlong thongkong da leiba artificial top ground na sathariba sahi tramapan makhagi Women's Football Tournament ki ngasi sanakhiba ani suba semi-final match sa FC Imphal Mayai Koibina Manipur United Football Club Terabu goal taruk amada maitiba piduna final sangkhibane FC Imphal Mayai Koibi gi mai pakbi goal singadu El Lakshmi na match ki humputra subamadi match ki apimatam gi half minute anida goal ani sankhi atopa goal mari aduna El Celiana match ki tarani thoi suba Herina Basumatari na match ki kuntrama thoi suba TH Resma na match ki nipumari suba madi El Sanathoi na match ki humputra manga suba minita sankhi match sida maiti kiba Manipur United Football Club Teragi amatangarba goal aduna Yai Phabi Thoksom na match ki humputra nipan suba minita sankhi Kumalampang Sports Complex ki main stadium na sanagadoriba aroiba match ta Young Welfare Club YWC Langthabal amadi FC Imphal Mayai Koibi ga sanaragane All Manipur Taekwondo Association gi meng makhada tha sigi tang Nepal dagi unit kontrani thoigi nupa madinupi sanaroi lising amaga chamga kunmanga na sarug yaduna Kumalampag Sports Complex ki indoor stadium da sathariba kuntra mari suba state taekwondo championship ki ngasi pangthokiba Cadet Boys ki kilogram kunthrom doi makhagi da Taekwondo Training School Nambon gi Darwin Moirang Them na ahanba Union Taekwondo Academy Mongsangai gi
Sinthoi Bapuyam Nanisuba, NSA Kumalampaki, Yasun Muhammad Ali Amadi, Lamsang Taekwondo Academy, Tautong Bazargi, Usam Sorjina Ahum Subataki, Category Asigi Kilogram Contratrin Makagi Pangtoki Bada, NSA Kumalampaki, NG Yohenban Ahanba, Pakangba Taekwondo Academy, Sagolbal Tingom Lekaigi, NG Yohenban Ahanba, Category Asigi Kilogram Contratrin Makagi Pangtoki Bada, NSA Kumalampaki, NG Yohenban Ahanba, Pakangba Taekwondo Academy, Sagolbal Tingom Lekaigi, Leo Laisram Nanisuba, Union Taekwondo Academy, Mongshangai, A Ngambalon Amadi, Hims Taekwondo Academy, Langjing Achobagi, Ke Danakantana Ahum Subatakre. Category Asigi Kilogram ni Pumatoi Makagi Pangtoki Bada, Pakangba Taekwondo Academy, Sagol Bal Tingom Lekaigi, Tohen Ba Ahantem na Ahanba, Union Taekwondo Academy Mongshangai, Toy Ba Yumnam Nanisuba, Academy Asigi, Ningtiba Kumanamadi, Academy Asigi, and Sanatoina Ahum Subatakre. Category Asigi Kilogram ni Pumanga Makagi Pangtoki Bada, Pakangba Taekwondo Academy, Sagol Bal Tingom Lekaigi, Ke Ganglingan Ban Ahanba, Lamsang Taekwondo Academy Tautong Bazargi, Oinam Sumanna Anisuba, Union Taekwondo Academy Mongshangai, Soibam Bira Zamadi, Taekwondo Training School Nambolgi, Songtam Ilisanna Ahum Subatakre. SFC Sorana SWC Karakpu Maitibu Piduna Taramapan Suba DCA Trophy Stelabin Invitation Football Tournament ki champion Waikre. All Manipur Football Association gi Meng Makhada District Sports Association Kakching na Sinduna Mamang Thagi Tang Kunithoy degi Tim Mangana Sarug Yaduna DSA Kakching Playground sa Tharakiba Taramapan Suba DCA Trophy Stelabin Invitation Football Tournament ngasi All Manipur Football Association gi Acting President DB Kawarna Thormapu Oiduna Loisan Kre sa Tharakiba Tournament asigi ngasi sanakiba aroiba match ta SFC Swarana SWC Karakpu Gol Ahum Anida Maitibu Piduna champion Waikibane SFC Swaragi Mai Pakbi Gol Singadu MD Riaz Khan na match ki Tarani Pansumamadi Yankai Humdoi Suba Minita Gol Ani Sanki Atopa Gol Aduna Ipam Nawaz Khan na match ki Yankai Manga Suba Minita Sanki SWC Karaki Gol Ani Aduna S Malem Ganbana match ki Kuntrani Pansumamadi I Abinas na match ki Humfumari Suba Minita Sanki sa Tharakiba Tournament asigi champion Oikiba SFC Swarada Trophy Galunana Selonel Policing Yankai Amadi Randa Sapta Kiba SWC Kairakta Trophy Galunana Selonel Policing Kuntra Piduna Punging Tawatki Tarom Suba T20 Manipur Veteran Cricket Tournament ki ngasi sana kiba match singda Riz Nagmapanamadi YWC Langtabal Mai Pakre Manipur Veteran Cricket Association gi Meng Makhada Tha Sigitang Ahum degi Team Kolum Doi Nagrum Mari Thongna Khairutuna Langtabal Public Ground sa Thariba Tarom Suba T20 Manipur Veteran Cricket Tournament ki ngasi sana kiba ahanba match sa Riz Nagamapana BSC Team A Lalampungbu ran ahumda Maitibu Pikibane match asida Riz Nagamapan gi Sanaroi Iboyai mana wicket ahum amadi ran taranipal loduna man of the match ta ki ani suba match ki sana kibada YWC Langtabal na UCC Uripokpu wicket ahumda Maitibu Piki match asida YWC Langtabal gi Sanaroi Prakash Manina wicket Mariamadi ran taranipal loduna man of the match ta ki Manipurna Nupagi Amati Ashamna Nupigi Kunmari Suba North East Zone Senior Men and the Women Koko Championship ki title Logre Championship asigi ngasi Bir Lasid Stadium Sadia Tenzukia Assam da Satariba Kunmari Suba North East Zone Senior Men and the Women Koko Championship ki ngasi sanakiba Nupagi Aroiba match da Manipurna Assambu point Yankai Kuntrani Thoida Maitiba Piduna champion Waikibane Nupigi sanakiba Aroiba match tana Assamna Manipurbu point Kuntra Manga Kuntra Matoida Maitiba Piduna champion Waiki Thagatsari Makhataba Sanabaki Paum Pizari Wako India Kickboxing Federation na Sinduna Tha Siki Maridagi Nipan Phauba New Delhi gi KB Jadhav Indoor Stadium IG Sports Complex ta pangthokiba Manga Suba India Open International Kickboxing Cup 2026 ta saruk yaruba Manipur gi Sanaroi amadi official Imphal International Airport ta United Association of Kickboxing Organization Manipur na Sinduna Okre Sanaroi okpagi Thoramaduda saruk yakiba Wako gi General Secretary L Bedik na
Manipurdagi sanaroi taretna saruk yaruba tournament aduda gold ani silver ahum amadi bronze medal ani lorok pangamba yamna thagatningai oi sanaroi taret adugi manungda chahi nauribi IDP nupi macha amasu yaure lamdam asigi mingsat purakliba sanaroi sing ayambana lairaba imungdagi oi asigumba sanaroi singna tournament satpagi amata ngairaba pambai asi aeroplane na oiri maramaduna lengakna sanaroi singi chathok chasin tawbagi aeroplane ticket mamal reimburse tawba yanaba lambi sinbiu haike Manipur gi indigenous masana Chaibibu national ki thakta pukatuda miyam da khangananabagi wakalol da Chaibi Federation of India form tawkre Sagolbal Salam Lekai da mifam pangtoktuna Federation semkiba aduda Saikom Devena President W Brozen na General Secretary amadi N Devana Treasurer oina khanke Thasiga humdagi taret fawba Spain gi La Nucia da pangtokpa International Boxam Elite Tournament Manipur gi sanaroi Mayangbab Jadu Manina 55 kg amadi TS Sanamacha Chanuna 75 kg category da India gi damak bronze medal lorpangam kre Thasigi taret amadi nipan da Telangana da pangtokpa trataruk suba Junior Men's Master Divyang Ladies Bodybuilding and Physics Sports Championship 2026 da Manipur gi bodybuilder singna gold ama silver ama amadi bronze ani logduna ahum suba position tabangam kre Bisnu Nahayut Federation Yairipo BYFY na sinduna pangtokpa team tarataret na group mari khaidok thasiki taruktagi BYFY gi playground da chatarakiba second Yairipo Trophy 9-a-side Manipur Open Football Tournament 2026 ki ngasi sanakiba match singda Kamo FC Lisamlok amasung Master FA Yairipo draw chatkre amadi YBA Wangjing mai pakre ngasi sanakiba taret suba match ta Kamo FC Lisamlok amasung Master FA Yairipo goal ahum chanaduna draw chatkibani tournament ki Nipan suba match ta YBA Wangjing na Manipur United FC bu goal ani amada thoibangam kre hayeng mapan suba match oina GFC Kyamgai amasung SIC Singa anina aduga Tara suba match ta CPC Ningthaunai amasung Mang Imphal Khumal Leipak sanagani Tentha Haibung Tranquility Club Tentha na sinduna tim tara taruk na group mari thok na khaidoktuna thasigi nipan dagi TQC ground da sanaba hokiba third TQC Trophy 2026 let Irungbam Birwal Memorial State Level Open Tennis Ball Cricket Tournament ki ngasi sanaki match ta Excellent Foundation Khangabok mai pak pangam kre Tournament ki ngasi sanaki match ta athokpam Lizenbu Excellent Foundation Khangabok na wicket tarukta mai thiba pikibani Ragunlong Young Star Club na sinduna February mapandagi tarat fawba satagada 9 Open Knockout Football Tournament in commemoration of 33rd Rani Gaidilyu Death Anniversary Ragunlong Rani Colony Part 1 Kasar Assam da hudokre tournament asida puna tim taran thoina saruk yari opening match ta draw taraga penalty da LFC na Salina FC bu mari ahumda thoike haujaroi maru pau amukan pizari Ukhrul district ki litanda makhatana ungkhanak pagaloina na yum kharasu mai thakre makhatana pamdaba tawdok toktana ba security na akan section tharang lokat kre Ital khulda yum mai thaba yauna thokliba iranga sibu kokomina haksina lobagaloina na nungai taba phungdorakle amukona maikai animakta pukning tapthana makhatana thoktana ba apil tawri Air connectivity hengana bagi khongthang oina Chief Minister Yumnam Khemchana SpiceJet flight service ngasidagi hangdokre Chief Minister na ngarang may lambi sembagi thabak hek hawdokhibaga contractor singna ngarang dagi lambi semba hokre amadi mayumdagi thokibadagi thiba khangdana leirakhibi mauna ngasi nambul turel da asiba haksang oina phangle Nasigo na Diaspora pizza pa matas ko shinjare niyang tabiri basing babukahan na